Ahan maktada mayambu nolukpo uchari mayamna job explanation ki channel oiriba government job explainer channel sida mayamna support tawbiba amadi subscribe tawsinbagi bigdamakta mayambu thagat phongdokchari asida juloina siga juloina na mayamna job kidamakta lecture class amadi theory na chingba loina practice na chingba loina class tawriba channel SSC coaching manipuri hariba YouTube channel siju support tawbigu nabakta mayambu haninga leitana thagat phongdokchari do mayamna lepa leitana support adum tawbiyu aduga khoi educational channel sing manipur manungda experience sing na khangdaba thibada phangdaba mayam leiriko sigi rich sing je mayam hengatnabagi damakta amadi thabaki damakta honariba isilnaw singna thaba ama lai lakte habna chingba job notification singju matang jana matam jana phangnabagi damakta aduda khitang kana gadra haina ina mayamda video si share tawjabani mayamna iraicha sing thabaki damakta honariba singda mayamna video sing sibu mayam share tawbiyu aduga mayam thabaki damakta honariba iraicha sing khudimak loina information sing si loina phangnaba amadi thabak sing si honaba matamda hadi kamaina honagani aduga prepare tawbajiju mayam thabak ama lae lakte habasi pause yaudaba mafam mayam leiriko si sing loina yawbu ngamnaba haina channel sing asi hangdorokpani aduga thabaki damakta di honaningba adubu effort tawbudi ngamdaba sing iraicha mayam leiriko mayam si loina yognaba haina ina YouTube ki through da mayam da support pijabani mayam na ju subscribe amadi support tawbirau aduga khoina thabaki damakta honariba matamda khangdaba leiba amadi adi tathok tasin tawningai leitaba chingba mayam sigi support sing mayam educational support haiba tare maroina si singje phangdabna mayam singje kari thabak thadoino 12 loiraga 10 loiraga amadi graduation loiraga kari thabak thadoino karamba job na hena chanagani habagi career oriented oiba YouTube channel se mayam manipur dadi kaso yamna leite ko aduda leiba singje mayam ju khara mayam na ju khara khangnaba amadi mayam gi damakta ju thabak sing hona matamda kana na haina in video si semjabani do mayam anoba job lak matamda ju mayam da loina matam chana pujarake job sing asi last date loidringa da apply tawnaba mong amadi kari kari opportunity leiri havna singba mayam da loina matam chana khanganjage mayam na su ichil naw sing mari mata sing da loina mayam na share tawbiyu aina mayam famda ningsingjari mayam na lepa leitana support tawbiyu mayam gi damakta seba tawjarakhige mayamna video sibu share tawbiyu aina mayam famda ningsingjari mayambu amuka na thagat phongdokchari thank you